ꯂꯟꯆꯥꯛ ꯀꯦꯝꯕꯗꯨꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯝꯕ ꯁꯤꯐꯥꯏ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛ ꯎꯅꯔꯝꯂꯒ ꯍꯜꯂꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯟꯚꯦꯂꯞꯇꯨ ꯀꯣꯠꯀꯤ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯌꯦꯡꯏ꯫ ꯂꯟꯆꯥꯛ ꯐꯅ ꯀꯨꯏꯅ ꯏꯟꯚꯦꯂꯞꯇꯨ ꯍꯥꯡꯗꯣꯛꯇꯦ꯫ ꯃꯊꯛꯇ ꯊꯥꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯤꯡꯒ ꯗꯦꯠ ꯑꯗꯨꯒꯗ ꯌꯦꯡꯂꯤ꯫ ꯊꯣꯏꯕꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯥꯔꯛꯈꯤꯕ ꯆꯤꯊꯤꯅꯤ꯫ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯟꯚꯦꯂꯞꯇꯨ ꯇꯞꯅ ꯁꯣꯏꯗꯅꯕ ꯆꯦꯛꯁꯤꯟꯅ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯤꯊꯤ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯀꯔꯤ ꯍꯥꯏꯅ ꯏꯔꯛꯈꯤꯕ ꯆꯤꯊꯤꯅꯣ ꯈꯟꯕꯗ ꯍꯦꯔꯣꯖꯤꯠꯅ ꯇꯝꯂꯛꯈꯤꯕ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯂꯩꯐꯝ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯦ ꯍꯥꯏꯔꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯗ ꯂꯟꯆꯥꯛ ꯃꯊꯨꯞ ꯅꯥꯏꯅ ꯊꯨꯞꯂꯤꯕ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ꯫ ꯆꯤꯊꯤꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛꯁꯨ ꯊꯣꯏꯕꯤꯒꯤ ꯄꯤꯅ ꯆꯥꯝꯊꯣꯛꯈꯤꯕꯅ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯦ꯫ ꯇꯥꯃꯣꯂꯥꯟ, ꯀꯝꯗꯧꯔꯤ? ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯑꯩ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯊꯣꯏꯕꯤꯅꯤ꯫ ꯀꯂꯝ ꯑꯁꯤ ꯄꯥꯏꯈꯠꯇꯨꯅ ꯅꯐꯝꯗ ꯉꯁꯤ ꯏꯔꯤꯕ ꯆꯤꯊꯤ ꯑꯁꯦ ꯏꯀꯥꯏ ꯈꯪꯗꯦ ꯍꯥꯏꯅ ꯑꯩꯕꯨ ꯆꯩꯕꯤꯒꯅꯨ꯫ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯏꯇꯧ ꯎꯠꯇꯨꯅ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯥ? ꯋꯥꯔꯧꯔꯝꯒꯅꯤ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯃꯥꯏꯗꯤ ꯉꯁꯤꯁꯨ ꯆꯣꯠꯂꯤ꯫ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯛꯈꯤꯕꯒꯨꯝ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝ ꯈꯨꯗꯤꯡ ꯑꯩꯒꯤ ꯃꯤꯍꯨꯜ ꯃꯁꯤꯡ ꯍꯦꯟꯅ ꯆꯣꯛꯂꯤ꯫ ꯃꯇꯝ ꯈꯔ ꯈꯛꯇ ꯅꯤꯡꯁꯤꯡꯕ ꯅꯠꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡ, ꯄꯨꯡꯖꯥ ꯈꯨꯗꯤꯡ ꯇꯥꯃꯣꯂꯥꯟꯕꯨ ꯅꯤꯡꯁꯤꯡ꯫ ꯇꯥꯃꯣꯂꯥꯟꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯂꯥꯞꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯥꯎꯊꯣꯛꯂꯕ꯭ꯔꯥ? ꯑꯩꯅ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯐꯪꯗꯨꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯂꯤꯕꯁꯦ ꯀꯝꯗꯧꯅꯅꯣ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯃꯀꯣꯛꯇꯁꯨ ꯍꯩꯍꯧꯗ꯭ꯔꯦ꯫ ꯗꯥ ꯍꯦꯔꯣꯖꯤꯠꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩ ꯇꯥꯃꯣꯂꯥꯟꯒꯤ ꯂꯩꯐꯝ ꯍꯪꯂꯦ꯫ ꯃꯃꯥꯡꯗ ꯅꯣꯡꯃ ꯑꯦꯋꯥꯔꯗ ꯐꯪꯕꯒꯤ ꯂꯤꯁ ꯑꯃ ꯊꯦꯡꯅꯕꯗ ꯇꯥꯃꯣꯂꯥꯟꯒꯤ ꯃꯤꯡ ꯌꯥꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯥꯃꯣꯂꯥꯟ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤꯕꯗꯨ ꯆꯨꯝꯂꯛꯂꯦ꯫ ꯗꯥ ꯍꯦꯔꯣꯖꯤꯠꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯥꯃꯣꯂꯥꯟꯒꯤ ꯊꯕꯛ ꯃꯐꯝꯁꯦ ꯈꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯗꯤꯇꯦꯜꯁꯇꯤ ꯃꯥꯅ ꯈꯪꯗꯕꯅ ꯑꯦꯗ꯭ꯔꯦꯁ ꯑꯁꯤ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯑꯃ ꯆꯪꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤ ꯈꯛꯇ ꯅꯠꯇꯦ, ꯆꯍꯤ ꯀꯌꯥꯁꯤ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯃꯄꯥꯎꯁꯨ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯕꯅꯤ꯫ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯐꯥꯎꯕ ꯍꯥꯏꯖꯕ ꯐꯪꯗꯅ ꯃꯥꯕꯨꯁꯨ ꯑꯗꯨꯃꯛ ꯀꯥꯏꯅꯈ꯭ꯔꯦ꯫ ꯈꯜꯂꯨꯕꯗ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯃꯩꯆꯥꯛ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯊꯧꯑꯣꯡꯅ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕꯅꯤ꯫ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩ ꯉꯁꯤ ꯅꯐꯝꯗ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯄꯅꯤ꯫ ꯇꯥꯃꯣꯂꯥꯟ, ꯑꯩꯅ ꯈꯜꯂꯨꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯄꯦꯟꯖꯕ ꯄꯣꯛꯈꯤ꯫ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯁꯨꯅ ꯐꯪꯂꯛꯏ꯫ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯏꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯄꯨꯟꯁꯤ ꯑꯁꯦ ꯂꯤꯛꯂꯤ ꯃꯅꯨꯡꯗ ꯌꯣꯛꯄ ꯂꯦꯝꯂꯩꯉꯥꯒꯤ ꯄꯨꯟꯁꯤꯒ ꯄꯥꯡꯈꯛ ꯑꯣꯏꯔꯝꯂꯦ꯫ ꯑꯄꯥꯝꯕ ꯀꯌꯥꯅ ꯐꯖꯕ ꯈꯨꯗꯤꯡꯗ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯕꯁꯨ ꯏꯅꯤꯡꯇꯝꯕ ꯄꯨꯟꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯡꯇꯨ ꯌꯦꯠ ꯑꯣꯏ, ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯉꯁꯤꯁꯨ ꯃꯍꯨ ꯀꯜꯂꯕ ꯎꯒ ꯄꯥꯡꯈꯛ ꯑꯣꯏꯔꯤ꯫ ꯇꯥꯃꯣꯂꯥꯟ, ꯑꯩꯕꯨ ꯏꯃꯨꯡꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯉꯝꯂꯣꯏ꯫ ꯑꯩ ꯇꯥꯃꯣꯂꯥꯟ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯅꯥꯛꯇ ꯑꯩ ꯆꯠꯅꯤꯡꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯂꯩꯉꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯀꯟꯕꯤꯅꯕ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯊꯥꯕꯨꯝ ꯑꯁꯤ ꯃꯤꯈꯨꯠ ꯊꯦꯛꯇꯨꯅ ꯇꯥꯃꯣꯂꯥꯟꯕꯨ ꯂꯥꯛꯄ ꯅꯪꯒꯤ ꯊꯣꯏꯕꯤꯅ ꯉꯁꯤꯁꯨ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯈꯪꯕꯤꯌꯨ ꯇꯥꯃꯣꯂꯥꯟ꯫ ꯅꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯑꯩꯒꯤ ꯄꯤꯄꯨꯛꯅꯨꯡꯁꯤꯗ ꯂꯩꯔꯕꯗ ꯑꯩ ꯍꯤꯡꯕꯒꯤ ꯃꯉꯥꯜ ꯐꯪꯈꯤ꯫ ꯏꯆꯥ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯨ
ꯃꯐꯝꯗ ꯇꯝꯅꯤꯡꯕꯅ ꯉꯥꯎꯈꯤ ꯑꯗꯨꯕꯨ ꯇꯥꯃꯣꯂꯟ ꯏꯆꯥꯗꯤ ꯃꯃꯥ ꯑꯩꯕꯨ ꯋꯥꯔꯧꯔꯒ ꯆꯠꯈ꯭ꯔꯦ 이자부 잭슨의 탐방감 기다바나 다본 머리 칸다 이낙다 레이람라가 이버tum 올라가 마디에도 망그래 I'm sorry 다모란 I lost our baby 이자부 대방만 파우나 한방감 기다바기 마시기 짜이나세 마이네 이승나 잠라바수 고파게 나온다 ngamlero nangga kainabagi may jaksagi matagta Icha kainabagi may rina nga sidi sa pumbatsak teke Tamulan nang katay da naigi Aigi chiti si panglagadi ay wala ubang mayam marag sida mapam sida laybasay ay tasing nakijay nga sidi na pamda nang siwasag ngakpangamda pisutari Ichabaso na pamda sinapangamda Ado ba tamalan ay nang buti ikaw balay di Miko ba sidas nang buning ba na ay ang awbi oli Napamda ay jaba sinatan Higi ito pa upaya matalendra July ki date 6 da Lohong pagibatam Imong nalim nagre Ado ba ilohong basi isa niya di tamalan Ay lohong pangamlo Nang ginanagta na tana ay namlag ba ka nagi sumanagta ay dyan pangamlo iya tamalan Nang ginugsip akong tabo ikot tekto na nang gito'y binangayri ay basi tamalan na kauwi ka ko matam mamagi nang gito'y bin Lancha chithiyedu pana mapisin thari Hek loibaga tofam khangda makut kudum tasillaga thabakta kanna sui mamitagi mapisu adat akham leitana sinthari matawaduda gari driver adusu gari gi mirror dagi yenglaga gari tawrabanu khan pakhatna hanglei Any problem sir Lancha chithiyedu di yenglaga mapisin thana tapna khumlei My wife sent me a letter and I miss her so much Wasi hairaga lancha chithiyedu makutna trena paisilaga sintharakliba mitki piyedu khangtrinaba hotnabada makut khutumdu chunbalda thamduna khangi matawaduda wari khangjadaba driver adudi lanchagi matawaduda nungsiba minoka manoklaga lanchabu asoyangam thokhandanaba garidu jaksina thaukhre lancha ahingaduda thoibina hairakhiba mayamdu mathang ningsinglei Thoibina kaptuna hairakhiba mayamdugi manungda mabu lakpa ngaikibadu mahak khakta natte haiba wahaidu ningsinglakpada lancha phamlibadu phamduna leithokpa ngamdre ahingaduda thoibina ahenba wahai amata haidokpa ngamda kaptuna soikhre haiba wahai adu maduna mahut silibadu ningsinglakpada lanchadi thamoi adu machettana kai nungsibagi mayaisu thoine hena matik magul leirakle Mamaidu gari ki sida duda ngatharaga mamit wishinduna laikre Wisiliba mamitagi pisu tapna sinthare Makuta pairiba thoibigi chithiye du suthadokte adu makchena paishinduna lai Kudakta lancha thoibigi manakta chatningle Thoibina upai laita magi mamangda kaptuna laikhibado mitmangda urai Nungshibi magi wari tadringai Tamoygi pendaba kaya fungdoklaga mabu hena kaphankibadu lancha hujikta taxi sole soidana kaptuna leiramgani haibasu khangi mana themdrabadi nungsibi madi kanana su themba yar kanana su magi awababu themjinbiba ngamloi haiba khanglakpada lancha do leiba yadre ningai thibi magi nungsibi thoibibo mathanungda chetna konsenduna thamningi magi manakta lengdana leiduna awanungai wari kaya amataningle Lancha khudakta parida call tawshile Hello pare Hello Mr. Sir pare nangimda leibo Hoi lei kai lergi Mr. Sir nangai gi help amta tawbigera kaino hekta hayo dainado
थोइबीगी नंबर अमता पीबा यागद्रा ओ होय होय दैना पाइहलेगेको होय पारी खुदकता दैनाबु कौशिलगा फोन दो पाइना हले से मेजर साहेब ने नंग अमता पाइनौसे हाँ मेजर साहेब ने हैबा होय ngang layanu line da layibani seni daina su taha taha phone do paikhatli hello mr sahab hello daina kai lirake mr sahab thaibi ka pau phawna bra magi number do ngon de leiti nang magi number lirake de ngon dam da pirak pa yagadro hoy yani ye pirake aduda thaibi ki number do ngarang da gi chatkidre sa ha kidu bi rojan khangde akai imungsu loina pakhatnare na hai ha kasak tawramoida ai thoibi ki number do hojumuk thajara age oi oi thank you kasak kai di meso sai lancha masa do leiba yadre numitsu asum tasilakle adubu khudakta simla yongna bachat age khali khudakta phone hangdoktuna flight check tawbada numittogi oinare flight amata leiramdabadada lancha tawfam khangde ahing aduma mafam aduda panba tari lancha tawfam khangda daina na tharakpa thoibigi number aduda call tawshil adubu switch off hairakpaduda masado amukka hena leifam khangdre mathanta mapukningda soli thoibi aila e thoibi aigi muklan khuding nangna tattana laklaga nang bulo bulo haina kappadu manglan natte haiba ai hana khangludre nangna sukwana hinglamkani haiba khangkidaban aigi kalba wahi kayana nangki thamoi wasu hena sukhankre nangbu yamna kaphankre nangbu aigi thoibini haiba ai kauthoklure lancha sintharakliba mitki pido khangjenaba hotnabada sor achauba ma hondoklaga mamaidu nakal amaromda leithoklaga le somda thoibige phone chatkidabado numit humni sujilagle pau phawna phamamata leitabadуда imungi miyoi pumnamak leiba yanadrabani thabaki miramda chatkhiba nandosu miram aduda leifam khangdre masigi mathakta yumda leiriba mama mapadi machagi wakhalda angaubi ole mama leimadu khudakta machagi manakta chatlage haina mapada haire moi babo ai chagi manakta haire chatluge mapa mangol jausu wakhal ware masado heart patient ko oibaga machagi wakhalda thamoigi anabado henjilai mangol jawa sungang bangamdre sori phun bagam soru chauna holaga lai matawaduda mama lei masupa khatpana masado tofam khangde mapagi manakta changsilaklaga mapurai babu phathana ba hotnabiri moi phabo amukta tapthabiko icha thoibi do kaisuk tawroye ai chatrabasu nando do oina kudakta chatlu haina hairasu ya mama icha thoibi do phone amuktang tawsil handak muksup ai khalaktrabadi nando do kudakta chatlu haiko tabak na maru na tene seldi chawmarak tana basugi aduga nangsu ichagi manakta hayam chaluchu aidi ichagi pak phanglaba misakam oibana ichagi manak yauba ngamdrene moi pabo karino haibiri bodobo ai haujama call tawki goli se mukta chasanse ising se da lai mama leimana mapurai babu hidak bicharaga patha hankre kadagi hek thoklakpaga nando da call tawshil hello nando nang buthoibi ka pau phaunaba phangbro idema ai hojik ta tawramini number du switch over da makhairaga le yumbu gi number du suchate number hongkrabra khangdene pau phaunaba sungam gamdrabadi nang bu khudak ta thoibi gi manakta chatlu haida nang ta chawna hairei ni bungo ichagi manakta ai suyam chatningine idema amta pakatkin kashuk thoidok tawramai haina khale wakhal khara nungaitabagi tumina leiningbagi oirambasui mamangda susumna tawba marak da damak yaukibaduni icha thaibi kashuk tawramai dema khangdre ai pakhat bana lepham khangde ai hayekse ichagi manakta chatbana phagat oba ma idema
ꯏꯇꯩꯃ ꯂꯩꯇ꯭ꯔꯕꯗꯤ ꯇꯥꯆꯧ ꯃꯊꯟꯇ ꯊꯥꯗꯣꯛꯑꯝꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ ꯕꯣꯕꯣꯁꯨ ꯍꯌꯦꯡꯗꯤ ꯌꯧꯔꯛꯑꯅꯤ ꯃꯥꯁꯨ ꯍꯦꯛ ꯌꯧꯕꯒ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯆꯠꯂꯣ ꯍꯥꯏꯗꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩꯁꯨ ꯍꯌꯦꯡ ꯐꯥꯔꯁ ꯃꯣꯔꯅꯤꯡꯗ ꯁꯣꯏꯗꯅ ꯂꯥꯛꯅꯕ ꯇꯧꯒꯦ ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯀꯣ ꯍꯣꯏ ꯍꯣꯏ ꯏꯇꯩꯃ ꯁꯣꯝꯗꯅ ꯊꯣꯏꯕꯤ ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯈꯤꯗ꯭ꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯋꯥꯈꯜ ꯋꯥꯅ ꯂꯦꯟꯕꯒꯤ ꯃꯁꯥꯗ ꯏꯁꯣꯟ ꯁꯣꯟꯊꯔꯦ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯄꯥꯡꯒꯜꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈꯤꯕꯗꯒꯤ ꯑꯣꯟ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯜꯂꯨꯗ꯭ꯔꯦ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯪꯗ ꯂꯦꯜꯂꯤꯕꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯍꯥꯏꯕ ꯊꯣꯏꯕꯤ ꯃꯁꯤꯡ ꯊꯤꯔꯨꯗꯦ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯃꯥꯒ ꯊꯦꯡꯅꯔꯒ ꯃꯐꯝꯗ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯃꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯒꯅꯤ ꯈꯟꯗꯨꯅ ꯍꯤꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯍꯤꯡꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ ꯃꯐꯝꯗ ꯂꯤꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯈꯥꯡꯂꯤꯕ ꯆꯩꯅꯥ ꯀꯌꯥ ꯑꯁꯤꯁꯨ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯍꯧꯔꯦ ꯃꯐꯝꯗꯁꯨ ꯊꯃꯣꯏ ꯄꯥꯟꯗꯕ ꯑꯣꯏꯅ ꯇꯥꯈ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯗ ꯂꯟꯆꯥꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯊꯣꯏꯕꯤꯒꯤ ꯅꯥꯀꯣꯡꯅ ꯍꯧꯖꯤꯛꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤ ꯅꯤꯡꯁꯤꯡꯂꯛꯏ ꯑꯃꯠꯇ ꯆꯤꯊꯗ ꯂꯟꯆꯥꯅ ꯋꯥꯔꯧꯅ ꯍꯥꯏꯔꯛꯈꯤꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯏꯕꯤ ꯊꯃꯣꯏ ꯍꯦꯟꯅ ꯀꯥꯏꯔꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯟꯆꯥꯒꯤ ꯃꯃꯥꯡꯗꯁꯨ ꯂꯦꯞꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯋꯥꯈꯜ ꯑꯗꯨꯗ ꯈꯜꯂꯤ ꯑꯍꯤꯡꯗ ꯊꯦꯡꯖꯤꯜꯂꯛꯂꯒ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯤ ꯇꯧꯐꯝ ꯈꯪꯗ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄꯤ ꯇꯧꯐꯝ ꯈꯪꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯕꯦꯔꯥꯟꯗꯥ ꯃꯆꯤꯗ ꯐꯝꯊꯔꯒ ꯃꯦꯡꯅ ꯉꯥꯜꯂꯤꯕ ꯊꯥꯕꯜ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯍꯤꯡ ꯑꯗꯨ ꯂꯟꯆꯥ ꯇꯨꯝꯊꯕ ꯌꯥꯗꯦ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯐꯝ ꯈꯪꯗꯦ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯤꯕ ꯇꯞꯅ ꯊꯣꯛꯂꯛꯄ ꯊꯥꯕꯜ ꯑꯗꯨꯕꯨ ꯎꯔꯒ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯊꯥꯕꯜ ꯃꯥꯕꯨ ꯎꯔꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯣꯡꯗꯣꯛꯂꯤ ꯊꯥꯕꯜ ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯣꯏꯕꯤꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ ꯑꯍꯤꯡꯁꯦ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗ ꯂꯩꯕꯤꯗꯨꯅ ꯅꯪꯒꯤ ꯑꯌꯦꯡꯕ ꯅꯉꯥꯜꯅ ꯃꯥꯒꯤ ꯑꯋꯥꯕꯕꯨ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯀꯣꯛꯍꯟꯕꯤꯔꯝꯃꯨ ꯆꯣꯛꯊꯔꯕ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯊꯧꯅꯥ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯍꯥꯞꯄꯤꯗꯨꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯀꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯝꯕꯤꯔꯝꯃꯨ ꯁꯤꯝꯂꯥꯗꯗꯤ ꯋꯦꯗꯔꯗꯨ ꯑꯇꯩ ꯃꯐꯝꯒ ꯍꯥꯏꯅꯔꯨꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯏꯪꯂꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯒꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯑꯌꯤꯡꯕ ꯃꯔꯛꯇ ꯊꯥꯕꯜ ꯌꯦꯡꯂꯒ ꯐꯝꯂꯤꯕꯗꯣ ꯃꯁꯥꯗ ꯐꯤ ꯑꯊꯥꯕꯁꯨ ꯊꯣꯡꯗꯦ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄꯗ ꯃꯁꯥꯗ ꯏꯜꯂꯤꯕ ꯐꯤ ꯃꯆꯥꯗꯣ ꯈꯔ ꯈꯖꯤꯛ ꯈꯣꯝꯖꯤꯜꯂꯒ ꯂꯩ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯣ ꯋꯥꯈꯜꯗꯗꯤ ꯂꯟꯆꯥ ꯈꯛꯇꯅꯤ ꯈꯜꯂꯤꯕ ꯕꯔꯟꯗꯥꯒꯤ ꯄꯤꯂꯔ ꯑꯗꯨꯗ ꯉꯥꯊꯔꯒ ꯂꯩꯔꯤꯕꯗꯣ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯁꯨꯝ ꯁꯤꯟꯊꯔꯛꯏ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯂꯟꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯁꯨ ꯉꯝꯂꯔꯣꯏ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯕ ꯉꯝꯂꯔꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯃꯌꯥꯝꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯂꯩꯔꯛꯇ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯋꯥꯔꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯊꯣꯏꯕꯤꯒꯤ ꯃꯤꯠꯇ ꯎꯗꯨꯅꯇ ꯂꯩꯔꯦ ꯄꯤꯔꯥꯡꯅ ꯆꯣꯠꯂꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯊꯥꯕꯜ ꯃꯥꯕꯨ ꯌꯦꯡꯕꯁꯨ ꯋꯥꯔꯦ ꯇꯞꯅ ꯇꯞꯅ ꯃꯤꯠꯂꯨ ꯑꯅꯤꯗꯨ ꯎꯏꯁꯤꯟꯈꯤ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯂꯨ ꯑꯅꯤꯗꯨꯗꯒꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗꯨ ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯏꯪꯁꯤꯜꯂꯤ ꯃꯤꯠꯅ ꯌꯦꯡꯈꯠꯂꯛꯄꯗ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯍꯤꯃꯥꯂꯌꯥꯒꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯅꯨꯃꯤꯠꯅ ꯇꯞꯅ ꯊꯣꯛꯂꯛꯄꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯈꯨꯗꯤꯡ ꯈꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯆꯤꯡꯃꯥꯏ ꯊꯟꯅ ꯁꯥꯠꯂꯤꯕꯤ ꯃꯆꯨ ꯀꯌꯥꯒꯤ ꯂꯩꯔꯥꯡꯁꯤꯡꯁꯨ ꯃꯀꯥ ꯐꯟꯅ ꯁꯥꯊꯦꯛ ꯇꯝꯂꯤ ꯃꯔꯥ ꯆꯦꯠꯄ ꯎꯆꯥꯟ ꯄꯥꯟꯕꯤꯁꯤꯡꯁꯨ ꯈꯣꯡꯐꯝ ꯆꯦꯠꯅ ꯍꯧꯔꯤ ꯁꯣꯍꯔꯒꯤ ꯆꯤꯗꯥꯏꯗꯒꯤ ꯆꯥꯎꯔꯕ ꯆꯤꯡꯁꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯃꯆꯥꯁꯤꯡꯗ ꯑꯁꯦꯡꯕ ꯍꯥꯅꯧꯅ ꯂꯦꯡ ꯂꯦꯡ ꯆꯠꯄꯗꯨ ꯃꯉꯛꯇ ꯁꯔꯤꯛ ꯊꯥꯡꯕ ꯌꯥꯎꯁꯤꯡ ꯑꯗꯨ ꯁꯪꯒꯨ ꯁꯪꯒꯨ ꯆꯦꯟꯗꯨꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤ ꯃꯦꯡꯅ ꯉꯥꯟꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯆꯤꯡꯅꯨꯡ ꯂꯥꯏꯖꯁꯨ ꯃꯈꯣꯜ ꯊꯣꯛꯅ ꯆꯦꯟꯊꯔꯤ ꯍꯤꯃꯥꯂꯌꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯍꯧꯁꯥꯒꯤ ꯁꯛꯇꯝ ꯑꯗꯨꯅ
ꯁꯅꯥꯗ ꯇꯝꯐꯥ ꯊꯤꯟꯕꯒꯨꯝ ꯊꯣꯏꯅ ꯍꯦꯟꯅ ꯃꯒꯨꯜ ꯍꯥꯞꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯨ ꯏꯪꯊꯍꯜꯂꯤ꯫ ꯕꯣꯕꯣꯅ ꯁꯤꯝꯂꯥ ꯌꯧꯔꯛꯄꯗ ꯃꯇꯝꯗꯨ ꯐꯅ ꯉꯜꯂꯤ꯫ ꯃꯆꯦꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯍꯤꯡ ꯇꯨꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯃꯆꯦꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯅꯥꯏꯇꯣꯝ ꯍꯤꯡꯂꯤꯕꯗꯨ ꯂꯝꯗꯝ ꯑꯁꯤꯅ ꯊꯣꯏꯕꯤꯒꯤ ꯄꯨꯛꯅꯤꯡꯕꯨ ꯁꯣꯏꯗꯅ ꯏꯪꯊꯅ ꯊꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯪꯗꯨꯅ ꯂꯥꯛꯄꯗ ꯃꯃꯩꯊꯪꯗ ꯌꯧꯔꯦ꯫ ꯒꯦꯠꯇꯨ ꯌꯥꯝꯅ ꯋꯥꯡꯕ ꯒꯦꯠꯁꯨ ꯅꯠꯇꯦ꯫ ꯏꯪꯂꯤꯁ ꯀꯣꯇꯦꯖꯀꯤ ꯃꯑꯣꯡꯗ ꯔꯪ ꯑꯉꯧꯕ ꯁꯪꯕ ꯎꯅ ꯁꯥꯕ ꯒꯦꯠ ꯃꯆꯥꯅꯤ꯫ ꯕꯣꯕꯣ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯛꯇꯪ ꯀꯣꯏꯅ ꯌꯦꯡꯉꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯃꯆꯨ ꯀꯌꯥꯒꯤ ꯒꯝꯂꯥꯒꯤ ꯂꯩꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯆꯪꯂꯛꯄꯗ ꯊꯣꯏꯕꯤꯅ ꯕꯦꯔꯦꯟꯗꯥ ꯃꯆꯤꯗ ꯉꯥꯊꯔꯒ ꯇꯨꯝꯂꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯆꯦ ꯇꯥꯕ꯭ꯔꯣ ꯆꯦ꯫ ꯊꯣꯏꯕꯤ ꯑꯍꯤꯡ ꯆꯨꯞꯄ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯈꯤꯕꯗꯨ ꯑꯍꯤꯡꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯄꯣꯠꯂꯝꯒ ꯄꯨꯟꯁꯤꯟꯅꯕꯗ ꯑꯍꯤꯡ ꯆꯨꯞꯄ ꯃꯄꯥꯟꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯤꯠꯃꯥꯡꯗ ꯕꯣꯕꯣꯅ ꯄꯥꯈꯠꯅ ꯈꯨꯔꯨ ꯈꯨꯗ ꯀꯨꯟꯊꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯏꯕꯤ ꯏꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯕꯣꯕꯣ ꯃꯆꯦꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯦꯕꯨ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯦ, ꯀꯩꯒꯤ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ? ꯀꯩꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯃꯄꯥꯟꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯝꯃꯤꯅꯣ? ꯀꯅꯥꯅ ꯆꯤꯆꯦꯕꯨ ꯍꯦꯟꯅ ꯋꯥꯍꯜꯂꯕꯒꯦ? ꯆꯤꯆꯦꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤ꯫ ꯆꯤꯆꯦ ꯀꯞꯄ ꯌꯥꯗꯦ, ꯀꯞꯀꯅꯨ ꯆꯦ꯫